Makasa tarakpada nungtil paukse ki chipong ama oiriba pongning kholdagi lokot charaga thamjage Kanglon Kaina Changsillakliba Meetopsing Khandokpgi drive Singda Chatnagadba Anouba S.O.P Semle haiba police ki opam thamjage Housing Manipur da pongpong sana thengnariba illegal immigrants singi issue ase Manipur police na haksin amadi lumna lawduna Myanmar Bangladesh amadi Pakistan dagi Kanglon Kaina Changsillakliba Meetopsing Khandokpgi drive Singda Chatnagadba Anouba S.O.P Standard Operating Procedures sing Semduna district ki mari leinaba Superintendent of Police S.P Singda Khangan kri haina Manipur Police ki official X account thagalakhiba posta police headquarter gi mekaidagi khangalagli Chatnagadba S.O.P ase hana leiramba S.O.P adudagi semdok semjin tawduna amadi anoba chana Kanglon kaya hapsinduna mari leinaba S.P singi miyeng makada Chatnagadba drive sing hena mapungphana chathaba ngamnanaba sembani haini masida natana mitop khandoknabagi drive sing ase mapungphana chathaba ngamnaba district khudingi special task force STF amamam thamduna mathau tawhanba hauri haidi drive sing ase ningthina mapungphana chathaduna illegal immigrants sing Khandokpa makoina Manipurda changthok changsin tawbada atingba thamba amadi masa masagi maramdamda halan khibaga mari leinana pakhaliba thabak sing ase Manipur Police ki senior official singna kupna yengsili haina Manipur Police headquarters ki mekaidagi makata na phongdarogli makha jatarakpada nungthil paukse ki chipongama oiriba Kanglaipa ki meradagi lokot chataga thamjage security force na operation chatabada Churachandpur gi siddendagi khulai kya phagat khari security force ki kangbuna Manipur gi chinga masung tamani makta leptana satarakpa sas operation gi saruk ama oina ngarang Churachandpur district ki sidden area da satakiba operation da khulai paiba singa lotchenduna thalamba khulai kya phagat pangamle hari police ki pauna hai operation aduda magazine yaudaba .22 rifle ama 9mm carbine ama magazine ama 9mm pistol ama magazine ama SB rifle taru tray bore rifle ama single barrel rifle ball action type ama long range modified mortar pompi ama pompi bomb ahum biofang handset ani smoke grenade ani ammunition khara phagat ki hari phagalaba polam sing adu Churachandpur police station da kushina khre hari makhatana irang asina solaba Manipur gi district sing da lairiba naha sing na competitive examination sing da khodong saba phanganana ba IT center taraga matoi hangdokre state asigi hingchana solaba district sing da lairiba naha sing bu national competitive examination sing da saruk yabagi khodong saba phanganabagi damak IT center taraga matoi hangdoktuna kana piba haukre nauna hangdoliba IT center sing adudi Churachandpur Kangpokpi Urkhul Tamelong Chandel Bisnupur Thawal Senapati Impal West Impal East jidibam ni hairi hiramasiga mari lenna Manipur lengaki commissioner cum secretary home na thokpa chirol amagi matung ina hai national competitive examination sing da saruk yabagi khodong saba sing ase hingsa na solaba state asigi district sing da lairiba narol sing da pinabagi damak lupa kor taramathoi changna IT centers in violence effective districts scheme gi makada Bharat lengaki home department na lupa kor taramatoi changna thabak ase pekhalakpani lokhalakliba khongtang asigi manung channa mairoi singda internet sizinabagi khodong chaba phanganbada natana computer based examination gi infrastructure sing mapungphana phangali loinana scheme asigi makhada computer note lising amaga chama thamduna mairoi singda kanaba phangali hari center sing asi leibadagi mairoi singna net PG LET Craft PG Indian Army gi recruitment examination singda yawbada natana SSB gi exam thabada hena khodong chaba phangali hari masida natana civil examination amadi skill based program sing da su lanjenerliba mairoi sing asida natana atai miyam da su kanaba phangba ngamale hari Ministry of Home Affairs ki lupa kor chaniga mapan henbagi sanpham oiba special package ki saruk ama oina IT center sing hangdokhibani masina online gi kuthangda naha kaya competitive examination sing da saruk yaba ngamali dongsaba sigi manung chana Churachandpur da ahanba oina SSC exam su pangthokre hari makha chatarakpada nungthil paukse gi chipong ama oiriba Kangla paudagi lokot charaga thamjage thalel amasung Cambodia leba anigi marakta lan kankalakpadagi miyoi lak ama hena lanjena kre hairi Thailand amasung Cambodia leba anigi marakta lamkhai gi matangda che na balaibadagi ngarang tagi hauna leba anigi marakta chatarakiba laladuna maram oiraga border da leiba miyoi lak ama hena lanjena kre nakal anigi oina miyoi kya amana asi na amasung S.O.P kya yaure hairi Cambodia da colonial rule oina leiram kiba France na Thailand amasung Cambodia leba anigi marakta samang kiba kilometer chanipal lom sangba border gi demarcation da che na ba kya leibana maram oiraga matam kuinigi mamang dagi leba anigi marakta ungkhanaba asi lakhibani adubu khangawdana haukiba tha mangagi matam asida ungkhanaba asi hena sakthorakibani leba ani asigi chenaba lamkhai gi area da leiriba religious site kaya ama makhoi gini haina haujiksu claim tawribani ngarang dagi hauna satarakiba laladugi makha tarakba oina ngasi ayu anganba pung mari makhairom tabadagi hauna Cambodia gi mekaidagi heavy weapon ching yauna apaba makalgi khulaising kapsenduna la darakhi maduda Thai army gi mekaidagi su artillery kaya kapsenduna chapchaba pakhumpi ki haina Thai army gi deputy spokesperson Colonel Richard Suksu Tawano na phongdokre hojik leba ani ki chay nariba
lamkhaigi sarukta lairiba ubon Ratchathani province amasung Surin province ta akanba khut thoknari army gi mekaidigi mafam aduda lairiba miyam sapagadaba mafam singda hongdongnaba khangankhre Cambodia gi mekaidigi rocket yauna hibi weapon kaya Cambodia da kapsenduna landaraki ngarang Cambodia na bomb amasung artillery kapsenduna akanba maongda landaraki ba Kadhara Lak district ki jaga singda thai army gi mekaidigi bomb disposal operation chathaba yauna laikhidraba miyoi singi asiba chang lokthokpagi tabak chathari Thailand gi mekaidigi F-16 warplane sing sizinaduna Cambodia da lairiba military installation kaya target tawbagi tabak chathari masagi mathakta Thai army na drone tagi bomb kaya thadaduna Cambodia gi military gi mathakta akanba attack chathari sokna diba lala sida hojik pawbagi oina Thailand gi mekaida miyoi taraga mari sire laikhidraba sing adu ayambana civilian singni haina Thailand gi Ministry of Public Health ki mekaidagi phongdorogli nakalama romda Cambodia gi Oda Minche province ki spokesperson Miss Phekdena phongdokibada lala sida hojik pawbada Cambodia gi mekaida miyoi ama sikre Thai military gi mekaidagi ngasi ayu anganbada Cambodia gi military singna lairi mafam anida cluster bombing thadaduna akan mamoongda bombing jathaki border da lairiba Cambodia gi miyoi lising mari hena mayum thadokuna sapagadaba mafam singda lanjena khre ngarang sagol se numit ki numidangda Thailand gi border da lairiba miyoi lak ama hena mafam adu thadokuna lanjena khra sing adu ayambana university amada changjapam logduna lairi lanjenari basing adu laifam chapam leitabana leibak ti hippa amasung plastic container singda apangba khara saduna yamna wana hingli panba yabadi chayanari ba jaga sida Cambodian army na landmine humlambadagi pukhairaktuna Thailand migi miyoi manga S.O.P nangkiba tawdo adudagi hena chawthorokibani masigi mamang me thada leibak anigi marakta khuthoknabagi tawdokta Cambodia gi lanmi ama sikre hairi makha satarakpada nungthil pawse gi chifong ama oiriba pawzel gi editor lokacharaga thamjage NRC sanaraba matungda achumba census ta delimitation tawgadabani JSA gi March ki tang taraga nipanda Supreme Court of India na tha ahum gi manungda India gi awang nongpok ki state Arunachal Pradesh Nagaland Manipur amasung Assam gi delimitation gi thabak loishingadabani haina matam pikhrabani Manipur gi oinasu asengba achumba census ta yumpham orega delimitation tawgadabani madu natrabadi delimitation tawba maramcha de haibadu gi achetpa phirep ama lomina bachangi Manipur da Myanmar Bangladesh yauna atai lebak singdagi changsillakpa mitop miancha kaya lei haibasi punamangna khangnara bawphamni India gi leiriba law singna mitop miancha khandokpagi thabakti ama pawba tawduna census amadi delimitation tawbagi watamak warep law bailbasi nakal namatagi yengba achauba aranba amane asoiba amagi mathangda asoiba ama muk henjina tawsinbagi tawngni Supreme Court ki yathangi matungina pangthokadoriba census amasung delimitation asigi mangoinana Myanmar refugee kya changsillakchuna leiriba Mizoram dadi mitop khandokpa amadi biometric tawbagi thabak kumangyang sinna changsinba uri census ki thabak asi missing hingatpagi chayanaba mafamda pangthokpa yaroi haina Census of India Act 1948 na mayek senga supalli haibasi India lengangna usinadri Manipur da mitop kya changsinduna kunda leita duna laikre haibasi center amasung state lengangna chapchana khanglabani 2001 census da Chandel gi chakpi karongda chada chamaga taraga nipan missing hingatki Churachandpur amadi Saikopta lairiba kulsingda chahi amada mafam kadaidagi lakpano haiba history leitaba mi lising ani gi changda hingalaki haukiba 2001 gi census report ta yumpham oiduna delimitation tawgadaba adu chingi subdivision mapanda yamna chanadaba moongda missing ka hen hengalongki masigi chenaba asina delimitation gi tabak paketpa ngamkide 2001 gi census aduda Senapati district ki Purul subdivision da missing khwaidigi wangna chada 168.78 ki changda hingatki Maumaram subdivision da missing chada 143.12 gi changda hingatki Paumata da chada 122.64 gi changda mathang sena hingatki chingi subdivision khara asida hingatki ba missing gi changase mama amana chahi 12 dagi mayum panduna chahi amada angang anirak pokpagi pibamda oiri masina mama amana chahi kundagina kunipan phawbagi changda pokpagi ratio ni malemgi na World Health Organization gi matungina purup amagi angang pokpagi chang asi 2.1 ni haire India gi oina National Family Health Survey gi matungina Manipur gi oina mitai sing angang pokpagi chang asi 1.77 Muslim gi oina 2.34 aduga Christian sing gi oina 2.94 oiri asigi marakta housing Myanmar dagi kuki jo singna logi wangmada Churachandpur kangpokpi Prizol Tengnopol da leptana changsilakpa missing na hena laisilakpana chingmi yelongmi singi masingdagi ka hena leire haiba asidi miyam punamangna khangnarabani Manipur da illegal migrant lak kayana ngamkhoi lansilaktuna leptana khunda silakli haiba asidi India lengna pangthokba census report amadi minna uba thodok singna mayam punamangna khanglaba ngaktani delimitation gi wapam asi lakpada Manipur da khunda minari ba purup singi marakta misunderstanding thoktana ba delimitation gi tabak kudimak asengba wapam document ta yumpham ohenchi samana ba missing da yumpham orega Lok Sabha amadi State Assembly muting khanabagi damakta delimitation tawba asi yamna tangai fadaba ama oirabasu state ki oiriba phibamgi matungina delimitation asi apiba matamgi manungda tawba natraga tawdaba haibadusu leplibani Supreme Court ki order matungina North East ki state marida delimitation gi thabak loishinana ba tha marigi matam pikrabasu akoi Manipur gi di aranbadu yumpham oiba
सेंसस असी हाना चुमथोक्तुना अमदि मिटोप खंदोक्तुना नेशनल रजिस्टर ऑफ सिटीजन एनआरसी असी मपुंग फाना चटनादबा मतुंगदा पुथोकपा असेंगबा सेंसस अदुदा युमफम ओइरगा डिलिमिटेशन तौगदबनी डिलिमिटेशन के प्रोसेस असी हौद्रिंगाई मणिपुर की ओइनदी डिलिमिटेशन तौबदा ख्वाइदगी मरु ओइबा सेंसस अदु अदुके मथिक लानबनिना अरानबा अदु चुमथोक्त्रि फावबा डिलिमिटेशन तौब यारोय हाइबसी मियामगे अपामबनी डिलिमिटेशन कमीशन ऑफ इंडिया असी पावर याम लैबा इंडिपेंडेंट बॉडी अमा ओइबना कमीशन असिना लौखिबा वरेप नत्रगा ऑर्डर अदु कोर्ट चत्तुना चैलेंज तौब याबा नथि मरम अदुना डिलिमिटेशन कमीशन ना मखोगी थबक हौदुना अरानबा सेंसस ता लैरिबा मी मसिंगे रिकॉर्ड अदुदा युमफम ओइरगा पार्लियामेंटरी सीट अमदी असेंबली सीट की बाउंड्री सेमदुना ऑर्डर थोक्रबदी अखोइना यानिंगदे हाइदुना लो कोर्ट चटपगी कानबा लैरोय मरम अदुना डिलिमिटेशन की प्रोसेस अदु हौद्रिंगाई डिलिमिटेशन तौबगी मरम चादबा मयाम अदु पुथोक्तुना डिलिमिटेशन की प्रोसेस तहंदनबा मियाम होनमिनबा तंगाई फदे मणिपुर की ओइनदी 2001 अमदी 2011 की सेंसस रिकॉर्ड अदु मपुंग फादबा अमदी अरानबना पिक थलीबनी 2011 की सेंसस ता मफम खरद हेंगलगलिबा मी मसिंग की चांग अदु ओइथोकपा यारोइदबा मोंगदा हेंगतपा कया याउरी समना हाइरबदा मफम खरद हेंगलिबा मी मसिंग की चांग अदुदी सही अमदा ममा अमना अंगांग अहुम मरी की पोकपगी मोंग लैरी मणिपुरदा हाना कांगलोन काइना तौखिबा सेंसस की थबक अदुना मफम खरदा मी मसिंग की अननेचुरल पॉपुलेशन ग्रोथ थोकली मरम अदुना असेंग मी मसिंगदा युमफम ओइदुना मतम ग चुनबा मोंगदा पांगथोकपा सेंसस की थबक पैकेट्रिंगै अमदी मणिपुर ग युमलो ननिबा लेबा खरदगी संखिबा इलीगल इमिग्रेंट सिंग अदु मपुंग फाना खंडोक्त्रिंगैदा मणिपुरदा डिलिमिटेशन की प्रोसेस तौदुना थबक लोइसिनख्रबदी मदु असेंगबा डिलिमिटेशन ओइरोय मणिपुर की येलोमी सिंग की मेंखटपा ngamloridaba mangjaba ama oigani amadi lamdam asida aranba puwari gi lamai ama hangba oina thokani maram asina NRC mapung phana chatnadaba matungda asengba census ta yumpham oiraga delimitation tawgadabani hari